Malemgi sinmeesinggi numit May Day gi thauram Manipur yauna malemgi mafam khudingda ngarang pangthoknakhre Social Justice and Decent Work for All haibasina kumsigi nunggi wa oiri 19 suba amasung 18 suba chahisada America da Industrial Revolution lakhibaga loinana factory system chanarakhi amasung pothok hena puthoknabagi hidanabada sinmeesingbu nonganbadagi numit taba phawba thabak suhalami matang asidani thabaki polumna khangba ngamjadraba sinmeesingna thabak subagi matam nongmoda pung 9 dang oihanbiyu haina ihau kya sangsinnarakhiba ihau asigi ahanba khutma khibadi Philadelphia gi sinmeesingni makhoigi apunba loop Mechanics Union of Philadelphia haibasi malemgi khwaidagi ahanba trade union ni haiba yai loop asigi sinmeesingna ahanba oina 1968 lengak amasung makhoigi manager singda nongmoda pung 9 dang thabak suhanbinaba demand taksinduna strike tawkhi 1973 America gi railway amasung yot ki factory gi sinmi lising na makhoigi company amasung corporation singi mayokta akanba strike satharakhi ihau asi lengak na lanmi sizinaduna imunai mutahalaga namthakhrabasu sinmeesingna khunaida oiriba makhoigi swatha horaba Fibham adubudi masak khangjakhi ihau aduda thawaina pontha pikhraba sinmeesingdugi ina tungda satharakhiba makhoigi ihau singi yakairol oikhi 1992 da London da lingkhatkiba sinmeesinggi loop First International mutkraba matungda 1998 da Second International kauba sinmeesinggi loop amamuk semduna Paris da mifam pangthokhi amasung sahi amagi ahanba mebu sinmeesinggi hak nongmoda pung 9 thabak suba haibasi tangadaba numitni haina khaktuna thamki 1993 ta Knights of Labor kauba sinmeesinggi loop asina May First Strike kauba slogan asigi makhada akanba khongjang sangsinba horakhi strike asi Chicago gi He Market Square da khwaidagi sathiba saklon lawkhi Chicago gi sinmeesingna makhoigi strike mai pakna sangsilakpada senjau paiba factory mapusing amadi state force ki apunba mangamna nampugi pambaina namthanaba honarakhi asumna chatharakpa thabaki thausil oina May 3 da police na sinmi taruk hatkhi atai kaya amabuna so open nanghanki He Market Square da meeting ama May 3 da pangthoklingai da police na amuk hanna bomb na singba langsinduna sinmeesing da attack tawrokhi khoisaunaraba sinmeesingga khuthokna khiba He Market Square gi lanfam aduda policeman taret sinmi mari sikhi thaudok adugi matung tarakpada police na sinmi lucingba mari thauri yanduna hatkhiba tanatana Chicago gi sinmi lucingba yamba jail da thamjinki 1998 gi July 13 da Fall of Bastille gi chama suba ningsim kumon Paris da pangthokhibada leibakya-dagi proletarian movement ki lucingba sing pulakhi amasung sei 15 gi mamangda makhoigi lamyanba Karl Marx na yalamba paring aduda sinmeesinggi international organization ama semnaba warep lawkhi Paris mifam asigi matungdagi di sahi khudingi May amabu sinmeesinggi hak tanbagi numit oina launarakhi amadi malemgi ihau ama oikhi nungairibadi America masamaki sinmeesingdagi yakairol saglaktuna malemgi ihau oikraba May Day gi senglaba ihaubu America masamangna amuk hana muthatnaba honarakibaduni madugi maramdi America di senjau paiba singna khulingba capitalist leibakni sinmeesinggi ihaubu America lengakna communist movement ni haina lawkhi maram aduna senjau paiba singgi leibakta communism mara tasilakadra haina America lengakna kimankhibana ahanbada sahi khudingi September gi ahanba ningthaukababu Labor Day haina pangthoknaba thaurangki adudagi amukna May Day bu Child Health Day haina maming onthoknaba honakhi adubu pumnamak miyamna yakhide May Day gi nungi wakhalon adudi America gi leihauda matam chuppagi oina chupsil hauki asumna malemgi mafam kayada May gi ahanba numitpu sinmeesinggi senglaba numit oina launaraktuna sangsilakhiba ihau kayadagi leibak kayada sinmeesingna thabak subagi matam nongmoda pung 9 dagi hendaba ana ayeki tengbang piba siba nabada matik saba compensation pibana singba sinmeesinggi yaifa thorangi lo kaya sanaba horakhi adubu Manipur-gi oina ding asisu hiramsida mangam isan sandri Manipur da miyoy kaya punna thabak subayaba asoba sinsang leitrabasu senjau paiba singna lamdam sigi sinmeesingbu khusumal tanatana makhoigi hakpu hiram khudingda matpiri sinmeesingna narak yeglakpa matamda makhoibu sizinariba singna ana layengi tengbang pibadi lairadana nongmugi khusumal phawba ningthina phanghanbide amaromdana lengangna sinmeesinggi khusumal hengathanba ana ayaki amadi makhoigi masa singi lairik laisu tambagi tengbangna jingba yaifa thorang kharadi lokhalakli adubu peningai di oidri sinmeesingna phangpham thokpa mi ama oibagi ikai khumnaba amasung chauthokchaba adu khunai asina hojiksu piba ngamdri sinmi kaya lenga ki security personnel sing amasung sakhangdaba khulai paiba singi khutta awaba kaya leptana mayoknari
Leibak khunai amagi leifam thokpa usalsingi manungda sinmising asisu khwaidagi maruoiba usal amani. Leibak amada senjau paiba singdi leitaba yai, adubu hinghalliba sinmisingdi leitaba yade. Adubu aikhoigi lamdam asidadi lengak pathap amasung leisemlon asina khunai sida asoba phida phangadaba sinmising asibu ngasisu hanthaba thakta atonba phibamda thamli. Amaromda sinmising nasu apunba lising amagi makhada makhoigi phangpham thokpa haksing phangnaba masana tanjabagi mahutta wafam asi political party kharagi mikhalgi propaganda oibagum tauri. Pumnamak asi koknaba lengak amasung sinmising punna wakhal taminabaga loinana khusamnana thabak tawminaba sangi. Masibu thabak ta onthokpa ngamlabadi May Day gi thauram pangthokpagi wahanthok khara makhaidi leigani.